Korean market singda kari maram gidamakta deodorant amasung perfume phangdribano malemda Khwaidage Wangba tennis sanafam tennis court amadi yumda sizinariba ceiling fan sing amasung stand fan sing gi pangkha asi ahum khaktang paliba karigeno asigumlaba informative oiraba facts sing pudno lakchari mityeng tabiriba mayam pum namakna video asi loiba phobdang namtang yangbiu. Fact number 1 da Korean market ki store singda deodorant amasung perfume na chingba phangande masi karigeno haibada Korea gi mi singda ABCC 11 haiba jin makhal asi yaude masi gi jin asina maram oiraga aikoina humang thokpa matamda aikoi gi underarm haibadi segrakta manam namthi halli. University of Bristol na research toba matamda Korea gi population gi 0.006 tamak masi gi jin asi yawi haibadi yaudaba ga chap manai aduna makoina humang chaurubasu makoi gi masada manam chende aduna makoina deodorant amasung perfume na chingba sizinade maram asina Korea gi market singda deodorant amasung perfume asi phangande Korea da koiba chatpa tourist singna masi leige haina thiba matamda pakna phangloi. Fact number 2 da Malemda Khwaidage Wangba tennis sanafam tennis court 2005 ki February da foot lising ama hena wangliba Dubai gi maming leiraba hotel Burj Al Arab ki mathakta leiba foot chatret amuk wangba helipad asi temporary gi oina tennis court on thoki helipad asibu karigidamak temporary gi oina tennis court on thoki bano haibada masi matamduda Dubai da pangthokiba ATP Dubai duty free men's open gi publicity ama oina tawkhibani aduga masigi tennis court asida matamdugi phawraba America gi Andre Agassi amasung Roger Federer anina sanaduna akiba leitana enjoy tawki. Fact number 3 da Jurassic Park hairiba movie asibudi mayamnasu loina yengbiramlagani masigi fact asi taraga mayamsu pukpaiduna nokpa natragana angakpa amadi sungsoi soidana oiragani. Jurassic Park hairiba movie asida yauriba dinosaur na khongbagi makhol asi thenguna sex tawba matamda khongba makhol ni masi tape recording tawsillaga dinosaur ke makhol oina sizinabani mayamsu sungsoi soidana ngaklamgani adubu masi asengbani. Fact number 4 da mayamna comment section da iduna phongdok pirakpa wari biography amasung factsing channel asina thenglabasu thengna video semlaga sungsoi soidana puthok sarakke warabasu wana matam khardang ngaibiu mayamgi ningba thongnaba hotnajage masigi fact asisu subscriber ichilinaw singna khanbirakpa fact ni mayamnasu sungsoi soidana khanbiramgani madudi aikoina sizinariba mobile phone gi number asi digit 10 ki oi aduga emergency service singi khudam oina police fire service amasung ambulance na chingbagi number sing asi sukna tangi digit ahum khaktagi oi masi kari maram gino haibada emergency gi matamda aikoi miyoi bagi wakhal asi ipa pakhatli ningching lamba kaya irai laina kokthokkalli aduna digit ahum khaktang oirabadi ningsingbada yamna laiba aduga kokthokpagi chang yamna nemba masing ahum khaktang oibana emergency yamna thuraklaba matamda matam imang manghandana yamna thuna call toba yaba aduga masigi 3 digit asi prajamiyam na sizinaba number oidabana soiduna dial tarokpa wrong number lakpagi chang yamna nemba amasung miyamna sizinadaba number oibana network nuaitaba line busy na chingba khudongchadaba kaya sing asi thoktanabagi damaktani. Fact number 5 masigi fact asisu uchiwadagi muben koba brother amada dedicate tawjaba fact ne mayamnasu itatatna uba masigi maram aikoina thuidokna khanjilluba tawdaba aikoigi yumda sizinariba amasung panariba ceiling fencing amasung stand fencing gi makoigi blade haibadi pangkha singsi ayambana ahum khaktang loina panai masi karigino haiba sini pangkha masing asi ahum gi mahutta supnagi ani khaktang natraga namari panbadi yadabra fan amagi mathau asi nungsit pibani aduga aphaba fan haiba sina nungsit chu piba aduga makhon chu yamna thoktaba fan amana nungsit pibagi chang asi fan du da paliba pangkha masing amasung pangkha dugi asangbagi makha poli haibadi pangkha masing yamliba makhai nungsit yamna pi karigumba fan gi pangkha sina ani khaktang panba targati
ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯏꯪꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯨꯝꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯄꯪꯈꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯌꯥꯝꯅ ꯂꯩꯈꯤꯕꯅ ꯐꯦꯟꯅ ꯎꯪꯂꯛꯄ ꯃꯇꯝꯗ ꯄꯪꯈꯥꯅ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯅꯨꯡꯁꯤꯠꯇ ꯌꯩꯕ ꯃꯇꯝꯗ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯑꯣꯐꯤꯁꯇ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯍꯟꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯦꯟꯒꯤ ꯄꯪꯈꯥꯁꯤꯅ ꯃꯔꯤ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯂꯣꯏ, ꯅꯨꯡꯁꯤꯠꯄꯨꯗꯤ ꯑꯗꯨꯝ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯄꯪꯈꯥ ꯌꯥꯝꯕꯅ ꯐꯦꯟꯒꯤ ꯃꯣꯇꯣꯔꯗ ꯂꯣꯗ ꯌꯥꯝꯅ ꯄꯤꯒꯅꯤ꯫ ꯃꯁꯤꯅ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤ ꯌꯥꯝꯅ ꯀꯟꯖꯨꯝ ꯇꯧꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯁꯔꯆꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯟꯒꯤ ꯄꯪꯈꯥ ꯑꯁꯤ ꯑꯍꯨꯝ ꯈꯛꯇꯪ ꯄꯥꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ, ꯍꯥꯏꯕꯗꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯊꯣꯛꯇꯕ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯄꯤꯕ, ꯏꯐꯤꯁꯤꯑꯦꯟꯁꯤ ꯌꯥꯝꯅ ꯑꯣꯏꯕ, ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯁꯤ ꯑꯌꯥꯝꯕꯅ ꯄꯪꯈꯥ ꯑꯍꯨꯝ ꯈꯛꯇꯪ ꯄꯥꯜꯂꯝꯂꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯐꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫